Manipur asi potential yamna leiba lamdamni center gi Mateng Ngaibagi Mahut Thabak Subagi Heinabi Thamlasi madudata leipak asi watapadaba lamdam haibadu oirakani haina Agriculture Minister Awangbo Nimaina haikre. Wafama sing asi Imphal iski sangai pata leiba Agriculture Department sinduna nauna Agriculture Minister oina thabak puba haukraba Awangbo Nimaina okpagi thoram amada haikibani. Minister na makha taraduna Manipur asi geographically yengbada yamna pikpa lamdam amani adubu lamdam asida puthokliba muga asi malemgi miyamna yamna pamnaba makhal ama oire. Aikoina hingbada tangai fadana changba potlam sing loinabag isana puthokchaba ngamde adubu aikoigi leizariba resource sing asi mawong chumna semgatpa ngamlagadi lamdam asi aduki matik chawkhalakani haibada haiman bathokloi. Agriculture ki thabak asida mai onsinduna thabak tawriba department amadi farmer singna isa makini khalaga thabak tawbiu ngasidi state asida mioi lising tara taret ki mathakta sinfam asi paiduna yamna laina imung pure mioi amana lam ekar amada chahi amada lupa lak ani makhairom tan mangamli tapna ngasidi agriculture ki pothok sing asi yamna pamnaba pot oirakpana sinfam asina state asigi economy da chawna mateng oina ama oiragani haiki. Darke ki damakta talo pe darkar le aduna sarkar so nangi thabak matungi na bizali adubo talo phangnangai pe phangnangai tawbo loinana akoi thabak asi ko koi isagi wakhan manungdagi nungsi ho yauna thabak tawsi habsi miyam lai apil tawsani bani akoi na thabak tawringe da return tawringe mamangda let us have something which we will be able to tell our children what we have done for the department, what we have done for the people of the state, and for the people of the country. In the field where you have been employed, you have been given the opportunity to serve the people.